Akespan Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. Numit Mangani Chatagadaba, Manipuri International Textile Expo, Manitex, Ngasi, Imphal Ginelikuti Leba, Arban Hatta Hudokre. Pradhan Mantri Narendra Modi na Ngasi Ayu, Uttar Pradesh ki Varanasi Anauba Bande Bharat Express Railgari Mari Lamthakre. Rashtrapati Draupadi Murmugi Numit Tarukni Angola Amasung Botswana Khongchat Ngasidagi Hauragani Amasung Bihar Vidhan Sabagi Ani Subatanga Chemical Gi Bhot Khombagi Matam Numit Nini Khatangai Silakpaga Loinana Rajniti Dol Singi Makok Thongbalu Singba Singamade Star Campaigner Kayana Akan Bamawong the Bhot Khomnari Sahi ani liap luraba matungda Manipur International Textile Expo Manitex ngasi Imphal ginel kuthida leiba Arvan hatta hudokre hudokpagi thoramda Rajyapal Ajay Kumar Bhala Sharuk yari thoramduda National Handloom Development Program gi makhada Phisha Kol Sing amasung Sel gi tengbangchu yenthokhi thoramadu mari leinana National amasung State Awardee singi data book amadi Handloom Upsung Textile ki calendar su putokani. Rajya ki Directorate of Handloom and Textiles and Sinduna Numit Mangani Chatagada by Expo Sida Mapa Laibak Sindagi Lakpa Entrepreneur Yauna Lamdamasigi Pisalon Sata Ribasing Amasung Kutsha Haibagi Sinpamda Lairibasing Saba Polam Sing Utpa Stol Cham Hena Hangli. Expo Sida Foreign Via Amasung Exporter Sing Chuyauri. Expo Sida Laibak Asidagi Lakpa Mioi Singda Lamdam Shigi, Potok Singi Pajaba Amasung, Toidok Hendokpa Magunsing, Kangan Baga Loinana, Artisan Singi Achoba Kaitel Amashambiduna, Makogi Punsi Mahing Pagat Hanbadanatana, Raija Sigi Sel Tungipim Pagat Hanbada, Sao Nomateng Oigani. Tha Sigi Kunmatoidagi Kuntra Pauba, Imphal Gi Hapta Kangjebungda Pangtokadoriba, Manipur Sangai Festival da, Stall Hangning Basingna, Online Gi Kutangda Application Pisilak Payagani Haina, Raijagi Trade, Commerce and Industries Directorate ki Cherol Lamana Haidi. Application sing www.shanghai.stall.in da Hayengdagi Hauraga Tha Sigi Tara Hondoi Paubada Application Tazilak Payagani. Draw of lots na Tha Sigi Tara Marigi Ayupung Tara da Pangtokani Hainesu Cherol Laduna Makatari. Haujik Jathariba Kuntrama Tuishuba Kolkata International Film Festival da Manipuri Feature Film Rakesh Heirangkhongjam gi Phaweibi Hayeng amasung Hangchit Utkani Hairi. Awang Sekmai CIC da National Cancer Day gi Thoram Ngarang Pangthokre. Thoram adu Imphal West Zilla gi Chief Medical Officer gi Midyeng Makhada Pangthokhibani. Pradhan Mantri Narendra Modi na ngasi ayu Uttar Pradesh ki Varanasi da Anauba Bande Bharat Express Railgari Mali lamthakre. Sri Modi na Varanasi Railway Station dagi Varanasi Khajuraho Bande Bharat Railgari Lamthaki Masiga Loinana Atei Railgari Ahum Lucknow Saharanpur Firozpur Delhi Amasung Ernakulam Bengaluru Railgari Singsu Virtual Oina Lamthaki Thoram to the Wangang with the Pradhan Mantri na Hai Ngasi Lamthariba Bande Bharat Railgari Singasina Miang Visatok Chachinda Hena Kudong Chava Piragani Mang Hai Masina Miangwi Chatok Chachinda Hana Changlaba Matamdagi Hanta Hanbada Natana Tourism Gilam de Suhena Saukat Handuna Laibak Asigi Sel to be Pivan Pagat Hanbada Sumateng Oiragani Sri Modi na Hai. आज देश के अलग अलग हिस्सों में नई वंदे भारत ट्रेनों की शुरुआत हो रही। काशी से खजुराहो वंदे भारत के अलावा फिरोजपुर दिल्ली वंदे भारत, लखनऊ सहारनपुर वंदे भारत और एर्नाकुलम बेंगलुरु वंदे भारत, इसको भी हरी झंडी दिखाई गई। इन 4 नई ट्रेनों के साथ ही अब देश में 160 से ज्यादा नई वंदे भारत ट्रेनों का संचालन होने लगा। Bande Bharat Railgari Singlam Thabagi Thoramadura Kendra ki Rail Mantri Ashwini Vaishnav amasung Uttar Pradesh ki Mukhyamantri Yogi Adityanath Sharuk Yakhi. Kendra ki Sel to Mantri amasung Corporate Affairs Mantri Nirmala Sitharaman ngarang Guwahati da Infrastructure Project ani sangakre. Project singadudi Gateway of Guwahati Terminal amadi ZT amasung Brahmaputra River Front Sakti Radhika Shanti Puranni
ꯃꯁꯤꯅ ꯑꯁꯥꯝꯒꯤ ꯏꯁꯤꯡꯒꯤ ꯂꯝꯕꯤꯁꯤꯡ ꯍꯦꯟꯅ ꯐꯒꯠꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯔꯒꯅꯤ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯔꯥꯁꯇ꯭ꯔꯄति ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯒꯤ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯑꯪꯒꯣꯂꯥ ꯑꯃꯁꯨꯡ ꯕꯣꯠꯁ꯭ꯋꯥꯅꯥ ꯈꯣꯡꯆꯠ ꯉꯁꯤꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯃꯁꯤ ꯚꯥꯔꯠꯀꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯑꯐ꯭ꯔꯤꯀꯥꯒꯤ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯗ ꯆꯠꯄ ꯑꯍꯥꯟꯕ ꯈꯣꯡꯆꯠꯅꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯅ ꯂꯂꯣꯟ ꯏꯇꯤꯛ, ꯉꯥꯛꯁꯦꯜ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯃꯔꯤ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕꯒꯤ ꯂꯝꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯈꯣꯡꯆꯠꯇ ꯔꯥꯁꯇ꯭ꯔꯄꯇꯤꯅ ꯑꯪꯒꯣꯂꯥꯗ ꯉꯁꯤ ꯊꯨꯡꯒꯅꯤ꯫ ꯁ꯭ꯔꯤꯃꯇꯤ ꯃꯨꯔꯃꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯥ ꯑꯁꯤꯒꯤ 12 ꯐꯥꯎꯕ ꯂꯩꯗꯨꯅ ꯑꯪꯒꯣꯂꯥꯒꯤ ꯔꯥꯁꯇ꯭ꯔꯄꯇꯤ ꯖꯦꯋꯥꯎ ꯔꯣꯅꯦꯟꯀꯣꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯪꯒꯣꯂꯥꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯁꯨ ꯋꯥ ꯉꯥꯡꯕꯒ ꯂꯣꯏꯅꯅ ꯅꯕꯦꯝꯕꯔ 11ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯑꯪꯒꯣꯂꯥꯒꯤ 50ꯁꯨꯕ ꯅꯤꯡꯇꯝ ꯅꯨꯃꯤꯠ ꯄꯥꯂꯟ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯪꯒꯣꯂꯥꯗ ꯂꯩꯕ ꯚꯥꯔꯠ ꯃꯆꯥꯁꯤꯡꯒꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ꯫ ꯁ꯭ꯔꯤꯃꯇꯤ ꯃꯨꯔꯃꯨ ꯊꯥ ꯑꯁꯤꯒꯤ 12ꯗꯒꯤ 18 ꯐꯥꯎꯕ ꯕꯣꯠꯁ꯭ꯋꯥꯅꯥꯗ ꯂꯩꯒꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯁꯇ꯭ꯔꯄꯇꯤ ꯗꯨꯃꯥ ꯕꯣꯀꯣꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯋꯥ ꯉꯥꯡꯒꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯥꯏꯟꯒꯤ ꯇꯦꯡꯕꯥꯡ ꯄꯤꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕ ꯍꯥꯏꯕ ꯍꯤꯔꯝꯗ ꯖꯥꯇꯤ ꯊꯥꯛꯀꯤ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯍꯧꯗꯣꯛꯂꯒꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯅꯦꯁꯅꯦꯜ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤꯅ ꯁꯦꯝꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯦꯗꯤꯌꯦꯁꯟ ꯇ꯭ꯔꯦꯅꯤꯡ ꯃꯣꯗ꯭ꯌꯨꯜꯁꯨ ꯍꯧꯗꯣꯛꯀꯅꯤ꯫ ꯊꯧꯔꯝꯗꯨꯗ ꯃꯍꯥꯛꯅ ꯃꯤꯌꯥꯝꯗ ꯋꯥ ꯉꯥꯡꯒꯅꯤ꯫ ꯅꯨꯃꯤꯠ 2 ꯆꯠꯊꯒꯗꯕ ꯃꯤꯐꯝ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯂꯤꯒꯦꯜ ꯑꯦꯗ, ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜ ꯁꯤꯁꯇꯦꯝ, ꯄꯦꯅꯦꯜ ꯂꯣꯌꯔꯁ, ꯄꯦꯔꯥꯂꯤꯒꯦꯜ ꯚꯣꯂꯨꯟꯇꯤꯌꯔ, ꯄꯥꯔꯃꯅꯦꯟꯠ ꯂꯣꯛ ꯑꯗꯥꯂꯠ ꯑꯃꯁꯨꯡ ꯂꯤꯒꯦꯜ ꯁꯔꯚꯤꯁ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯈꯟꯅꯒꯅꯤ꯫ ꯕꯤꯍꯥꯔ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯤꯈꯜꯒꯤ ꯚꯣꯠ ꯈꯣꯝꯕꯒꯤ ꯃꯇꯝ ꯅꯨꯃꯤꯠ 2 ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ NDA ꯑꯃꯁꯨꯡ ꯃꯍꯥꯒꯠꯕꯟꯙꯟꯗ ꯌꯥꯎꯅ ꯑꯇꯩ ꯔꯥꯖꯅꯤꯇꯤ ꯗꯣꯜꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯥꯔ ꯀꯦꯝꯄꯦꯅꯔ ꯀꯌꯥꯅ ꯃꯤꯈꯜꯒꯤ ꯔꯦꯂꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯇꯤꯟ ꯄꯥꯡꯊꯣꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯚꯣꯠ ꯈꯣꯝꯅꯔꯤ꯫ ꯔꯥꯖ꯭ꯌ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯑꯅꯤꯁꯨꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯇꯥꯡꯀꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯖꯤꯂꯥ 10ꯒꯤ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔ 112ꯗ ꯂꯥꯛꯂꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯚꯣꯠ ꯊꯥꯗꯅꯒꯅꯤ꯫ BJPꯒꯤ ꯁ꯭ꯇꯥꯔ ꯀꯦꯝꯄꯦꯅꯔ ꯑꯃꯁꯨꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯁꯤꯇꯥꯃꯔꯤ ꯑꯃꯁꯨꯡ ꯕꯦꯇꯤꯌꯥꯗ ꯄꯥꯡꯊꯣꯛꯄ ꯃꯤꯈꯜꯒꯤ ꯔꯦꯂꯤꯁꯤꯡꯗ ꯋꯥ ꯉꯥꯡꯒꯅꯤ꯫ BJPꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯔꯥꯖꯅꯥꯊ ꯁꯤꯡ, ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤ ꯑꯃꯤꯠ ꯁꯥꯍ ꯑꯃꯁꯨꯡ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯌꯣꯒꯤ ꯑꯗꯤꯇ꯭ꯌꯅꯥꯊꯁꯨ ꯉꯁꯤ ꯔꯥꯖ꯭ꯌ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯚꯣꯠ ꯈꯣꯝꯒꯅꯤ꯫ ꯃꯍꯥꯒꯠꯕꯟꯙꯟꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯒꯤ ꯃꯤꯔꯦꯞ ꯇꯦꯖꯁ꯭ꯋꯤ ꯄ꯭ꯔꯁꯥꯗ ꯌꯥꯗꯕꯁꯨ ꯉꯁꯤ ꯖꯃꯨꯏ, ꯅꯋꯥꯗꯥ, ꯒꯌꯥꯖꯤ ꯑꯃꯁꯨꯡ ꯖꯣꯍꯥꯟꯕꯥꯗꯇ ꯄꯥꯡꯊꯣꯛꯄ ꯃꯤꯌꯥꯝꯒꯤ ꯃꯤꯇꯤꯟ 19ꯗ ꯋꯥ ꯉꯥꯡꯒꯅꯤ꯫ ꯑꯇꯩ ꯗꯣꯜꯁꯤꯡ ꯖꯟ ꯁꯨꯔꯖ ꯄꯥꯔꯇꯤ, ꯔꯥꯁꯇ꯭ꯔꯤꯌꯥ ꯂꯣꯛ ꯖꯅꯁꯛꯇꯤ ꯄꯥꯔꯇꯤ ꯑꯃꯁꯨꯡ ꯕꯍꯨꯖꯟ ꯁꯃꯥꯖ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯔꯣꯗ ꯁꯣ ꯑꯃꯁꯨꯡ ꯃꯤꯈꯜꯒꯤ ꯔꯦꯂꯤ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯤꯔꯦꯞꯁꯤꯡꯒꯤꯗꯃꯛ ꯚꯣꯠ ꯈꯣꯝꯅꯔꯤ꯫ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ (EUꯒꯤ ꯅꯦꯒꯣꯁꯤꯌꯦꯇꯔꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯀꯥꯡꯕꯨ ꯑꯃ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯥꯛꯇꯨꯅ ꯏꯟꯗꯤꯌꯥ-EU ꯐ꯭ꯔꯤ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 3ꯗꯒꯤ ꯍꯧꯔꯒ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯆꯠꯊꯈꯤꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯉꯔꯥꯡ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯀꯃꯔꯁ ꯑꯃꯁꯨꯡ ꯏꯟꯗꯁꯇ꯭ꯔꯤ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯍꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯐ꯭ꯔꯤ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯑꯃꯁꯨꯡ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯀꯥꯟꯅꯕ ꯐꯪꯒꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤ꯫ BJPꯒꯤ ꯁꯛꯅꯥꯏꯔꯕ ꯂꯨꯆꯤꯡꯕ ꯂꯥꯜ ꯀ꯭ꯔꯤꯁꯅ ꯑꯦꯗꯚꯥꯅꯤꯒꯤ 69ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯇ ꯉꯁꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄ ꯋꯥꯔꯣꯜꯗ ꯁ꯭ꯔꯤ ꯃꯣꯗꯤꯅ ꯑꯦꯗꯚꯥꯅꯤꯕꯨ ꯃꯁꯥ ꯃꯎ ꯐꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯅꯨꯃꯤꯠ 5ꯅꯤ ꯆꯠꯊꯒꯗꯕ ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇꯦꯛꯁꯇꯥꯏꯜ ꯑꯦꯛꯁꯄꯣ ꯃꯅꯤꯇꯦꯛꯁ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯅꯤꯜꯀꯨꯊꯤꯗ ꯂꯩꯕ ꯑꯔꯕꯥꯟ ꯍꯠꯇ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯑꯌꯨꯛ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯚꯥꯔꯥꯅꯁꯤꯗꯒꯤ ꯑꯅꯧꯕ ꯚꯟꯗꯦ ꯚꯥꯔꯠ ꯑꯦꯛꯁꯄ꯭ꯔꯦꯁ ꯇ꯭ꯔꯦꯟ 4 ꯂꯝꯊꯥꯈ꯭ꯔꯦ꯫ ꯔꯥꯁꯇ꯭ꯔꯄति ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯒꯤ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯑꯪꯒꯣꯂꯥ ꯑꯃꯁꯨꯡ ꯕꯣꯠꯁ꯭ꯋꯥꯅꯥ ꯈꯣꯡꯆꯠ ꯉꯁꯤꯗꯒꯤ ꯍꯧꯔꯒꯅꯤ ꯑꯃꯁꯨꯡ ꯕꯤꯍꯥꯔ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯚꯣꯠ ꯈꯣꯝꯕꯒꯤ ꯃꯇꯝ ꯅꯨꯃꯤꯠ 2 ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯔꯥꯖꯅꯤꯇꯤ ꯗꯣꯜꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯥꯔ ꯀꯦꯝꯄꯦꯅꯔ ꯀꯌꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯚꯣꯠ ꯈꯣꯝꯅꯔꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫